Andaman and Nicobar Island gi South Andaman gi DC office ta thabak tawba officer MD Mustafa amadi mahaki khungburoina Manipur da thulakpada Preservation Committee of Deport Manipuri War Hero and Andaman Nicobar Island ngasi harau taramna okre hariba committee asina sindura ngasi lilong singkha da leiba makak miyum narji gi yumda pangthokpa taramna opagi thorom aduda maru oiba miyoi kayana asamba khudol tamduna ikai khumnabasu utkhi panba yabadi Andaman and Nicobar Island gi South Andaman gi DC office ta thabak tawba officer MD Mustafa asi Preservation Committee of Deport Manipuri War Hero gi Hero in Andaman Nicobar Island hariba committee asina Andaman Nicobar da British ki loilam lengak mapuna loi thaduna punsi pikham nahan khraba atowa singi mafam ama kannaba honabada Mount Herit haina khangnaramba mafam amabu Mount Manipur haina onthoktuna mafam aduda square mile lising ani phanglakpada sobo mateng pangkhiba amadi awa ana kayada saruk yaminakhiba misak amasuni hairi Imphal West District ki Singjamai Police Station na konba tongan ba mafam singdagi IMFL amadi DIC liquor sing Manipur Police na fagat kre fagalaba liquor sing adudi 750 ml 350 ml da tongan ba U bottle taraga nithoi beer bottle taruk amasung 130 DIC ki liquor bottle sing fagat pangamki